Malem, hiyainuna tongkriba gari aduda munna yengduna lephori. Matomda leplaga leihaubaduda chatminaramba anidu phatphat leithokduna yenglai. Athoibana, kainoma sina matomda lephoisina. Nautonna, aisu khangdi nanga chamane. Nupa, kaidorage? Malem khumda tumin adum lepli anidusu changsilli. Kaidoragem ni? Malem mamai leithokta adum yengliba maikai aduda yengduna kudom mithilagai rai. Tu, ada aribidu, nupa amagi maningda tongkri, chakri tu yengo. Anidusu malem na thilliba maikai aduda yengi. Kainu, kananu, kanaga chutkrinu, aikhodi udena. Tu, ada, gari macham thaukrisi, asigi maningda nupim tongisi aribidune haiba. Tongkri kainu. Aduda nang namuk cha iduna kaigi nate nangbo aribidu pamde haidai ne pamdradi mina chatpada yam yengsinbiruranu misune magi chanaba mi thirini hojikti ngallingai magi partner afaba khutchabi amamam thamdaba yadrabani aisi tuye exam se ek loibaga ama thamjiladawni nang dawna thamoi se nung onbadi khodi pamjadeba haingwai nupi thiyaudraga ahal matam osilaga seba tawbinaba leitadana ne amang marakta olaga sibado aidi pamjadraba Nauton sumating pangsilai. Ay su pamjade. Icha ay sugi kumay yenglaga momonok na sibado pamjay. Malem di anido na ngang libado manada hapti. Mana hujik khalibasi hiyay nugi wakal kagdani. Numidang wairam sida nupadoga kaida kaitoba chatlibano khangning bana laitapam khangde. Nupa. Malem masado ihay hainada. Kaidorage? Just law, numita dori. Nang lambi sida sumle pagale horage haro. Malem, mutu yam off oina, makong do thangba hawi. Machin do sumurum soli. Madu yaribido, nungai niba. Mana isinung sibek tambiram laga, nupaga koi kreda. Khangni dana, nang aina tuyib sik loibaga, pharo logi khangni. Mana singba ngaktani, manakta chatliba anidu wahang tawrai. Nate nangbo aribido tasing namagi pamdabrane. Pamde. Aduga mina nupa amaga chatkibada nangi hauji uliba maithongi expression sina kari hainingiba. Nate nangi si koidabi jealous kariba kaiduraba. Kaidi jealous no, pamde hairaga. Ho yare khangjare, haudongla boiba, nakokta na pipe ine, nangna nachinda phana pamde haijarasu, thamoina dine aribido lat kre haibo hotrongo no jarabado sakta thi. As tanindi ayumda changkragi noisu hankro ai ngak ta tumi leiroge hairam duna malem du mayum maikai pangkhre nauton na oi nayumda mo aribigi wakhal dane chak ising chaba yaroi ko athoi bana yaning bale ri yare na phongdokro thamoi da chaina phumduna thamdi sarukudi malem ta da adum chakre nauton na halas law kana roi nupam di nusinungol da luptuna leikre pam dubaga susari. Masya, aku ini jangdana amta sana si. Aribi si mana nusi dedo kangdok na plan nama hana sila si. Aku ini giwai ba arun bakara. Yai, ay di ready da lay. Hore numidang dari horasi. Nang suhalo, ay suhan krage. Kaina rasi. Ani da mayum da hanakre. Hiyay nuna. Ibung, parembana, how? Handang New Year se party tawkhibra? Tawki, picked up nadum. Oh, pakang wari ngay nungai to awo. Hengway nupi tiradi, nupi na yaya de tawbada, marup kam tapun maphango dujani. Nang taw durai siya. Kay ba? Parembawa simdurai. Ay na hindi hengway nang su nuy amado. Aduda sida chatpa yaroi maga punba yaroi kaina yam thingdurai banida hiyai do makut theklaga thingduini aina hanba ngang ma pharaga leiduni angang oiradi aigi kusi tawba yarani dana ainakta suru naira lehenduini aduga ibung jealous kidi kaida haironi mamanabaga wari saba phawba jealous ka bangamlibani yengodana hengwai kamai tawrani do parembada tumina aino nang pharaga lawdui si khangdri
ꯑꯉꯥꯡꯅ ꯇꯧꯔ ꯂꯩꯔꯤꯗꯣ ꯀꯩ ꯍꯥꯏꯕꯅꯣ ꯏꯕꯨꯡꯉꯣ ꯇꯥꯗ꯭ꯔꯦ ꯈꯔ ꯀꯟꯅ ꯍꯥꯏꯔꯛꯑꯣ ꯒꯥꯔꯤ ꯃꯈꯣꯟꯁꯤꯅ ꯇꯥꯗ꯭ꯔꯦ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯃꯥꯗꯤ ꯅꯪꯒꯤ ꯁꯔꯩ ꯏꯟꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯗꯧꯔꯤꯕ ꯑꯁ ꯏꯕꯨꯡ ꯀꯩꯁꯨ ꯋꯥꯍꯜꯂꯣꯏꯗ ꯑꯗꯨꯕꯨꯗꯤ ꯂꯧꯔꯗꯤ ꯑꯩꯅ ꯑꯗꯨꯝ ꯉꯝꯃꯗꯧꯅꯤꯗ ꯍꯧꯖꯤꯛ ꯉꯥꯡꯖꯕꯕꯨ ꯉꯥꯡꯖꯁꯅꯨ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯆꯠꯃꯤꯟꯅꯔꯒ ꯅꯇꯣꯝꯇ ꯃꯨꯔꯨꯝ ꯄꯪꯁꯣꯟꯗ ꯁꯣꯜꯂꯤꯗꯨꯕꯣ ꯅꯠꯇꯦ ꯂꯥꯏꯒ ꯁꯣꯟꯕ ꯍꯩꯔꯕ꯭ꯔꯣ ꯏꯕꯨꯡꯁꯤꯕꯣ ꯂꯝꯕꯤꯗ ꯂꯥꯏ ꯐꯠꯇꯕꯒ ꯏꯟꯅꯔꯛꯄ꯭ꯔꯣ ꯅꯁꯥꯗ ꯆꯪꯗꯅꯕ ꯀꯥꯏꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯁꯣꯜꯂꯒ ꯀꯥꯞꯊꯣꯛꯏꯔꯥꯕ ꯀꯤꯕꯨ ꯀꯤꯁꯜꯂꯛꯑꯦꯗ ꯂꯝꯍꯥꯡꯁꯤꯗ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯂꯩꯋꯥ ꯀꯥꯞꯁꯤꯜꯂꯛꯇꯅ ꯁꯣꯔꯣꯛꯇ ꯑꯃꯨꯛ ꯅꯣꯛꯇꯅ ꯆꯠꯄ ꯉꯝꯖꯔꯣꯏꯀꯣ ꯑꯩꯒꯤ ꯑꯉꯥꯡ ꯐꯥꯗ ꯋꯥꯠꯂꯤꯕ ꯑꯁ ꯋꯥꯔꯤꯗꯤꯕ ꯅꯪꯁꯨ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯀꯣ ꯑꯁꯨꯛ ꯆꯥꯎꯈꯠꯂ ꯃꯇꯝꯁꯤꯗ ꯀꯥꯏꯗꯩ ꯂꯥꯏ ꯁꯥꯟꯅꯕꯅꯣꯗ ꯏꯆꯟ ꯑꯗꯨꯗꯤ ꯀꯩꯗꯧꯔꯤꯕ ꯅꯠꯇꯦ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯣ ꯀꯩꯒꯤꯅꯣꯕ ꯁꯨꯝ ꯏꯃꯥꯟꯅꯕꯗꯣ ꯂꯥꯛꯇ꯭ꯔꯦ ꯀꯩꯗꯧꯔꯕꯅꯣ ꯈꯟꯕꯩꯅꯤꯗ ꯑꯗꯨꯅꯤ ꯐꯣꯡꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯑꯗꯣ ꯂꯝꯕꯤꯁꯤꯗ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯔꯒ ꯅꯇꯣꯝꯇ ꯁꯣꯜꯂꯗꯤ ꯍꯪꯉꯛ ꯇꯥꯕ ꯇꯥꯗ꯭ꯔꯕꯅꯤꯅ ꯅꯪꯅ ꯆꯨꯝꯖꯔꯣ ꯉꯁꯥꯏꯗꯒꯤ ꯂꯝꯕꯤ ꯃꯇꯥꯏ ꯑꯃꯗ ꯂꯦꯞꯂꯒ ꯃꯤ ꯉꯥꯏꯔꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯁꯤ ꯃꯥꯂꯦꯝꯁꯨ ꯃꯌꯨꯝꯗ ꯆꯪꯂꯒ ꯃꯥꯒꯤ ꯀꯥꯒꯤ ꯕꯦꯜꯀꯣꯅꯤꯗ ꯊꯣꯛꯂꯛꯇꯨꯅ ꯂꯦꯞꯄꯅꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯃꯌꯥ ꯑꯣꯏꯔꯞꯅ ꯂꯩꯔꯤꯕ ꯂꯝꯕꯤꯗꯨꯗ ꯍꯤꯌꯥꯏꯅꯨꯒ ꯄꯥꯔꯦꯝꯕꯒ ꯂꯦꯞꯂꯤꯕꯗꯨ ꯎꯕꯗꯩ ꯃꯥꯁꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯉꯁꯥꯏꯗꯩꯅꯤꯅꯦ ꯃꯥꯅ ꯅꯣꯛꯇꯅ ꯅꯨꯄꯥꯁꯤꯒ ꯋꯥꯔꯤꯒ ꯁꯥꯟꯅꯔꯤꯁꯦ ꯑꯗꯨꯁꯨ ꯃꯤꯒꯤ ꯌꯨꯝ ꯃꯄꯥꯁꯤꯗ ꯃꯥꯏꯁꯦ ꯑꯩ ꯎꯅꯕ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯃꯥꯜꯂꯦ ꯅꯪ ꯀꯩꯁꯨ ꯑꯐꯕꯗꯤ ꯑꯣꯏꯔꯣꯏ ꯑꯉꯥꯡꯉꯩꯒꯤ ꯊꯃꯣꯏꯕꯨ ꯑꯁꯨꯛ ꯊꯤꯅ ꯑꯣꯠꯄꯤꯔꯝꯃꯒ ꯃꯥꯅ ꯀꯌꯥꯗ ꯍꯔꯥꯎ ꯂꯩꯔꯤꯕ ꯅꯪꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯅ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯁꯤꯒꯨꯝ ꯆꯥꯛꯂꯛꯈꯤꯅꯤ ꯃꯇꯝꯗꯨꯗ ꯑꯩꯕꯨ ꯎꯔꯒ ꯅꯪ ꯋꯥꯔꯧꯕꯗꯤ ꯊꯝꯒꯅꯨꯀꯣ ꯍꯥꯏꯔꯒ ꯃꯥꯂꯦꯝꯗꯣ ꯃꯃꯥꯏ ꯂꯩꯁꯤꯟꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯍꯤꯌꯥꯏꯅꯨꯒ ꯄꯥꯔꯦꯝꯕꯒꯗꯤ ꯂꯦꯞꯂꯤ ꯃꯐꯝꯗꯨꯗ ꯍꯤꯌꯥꯏꯅꯨꯅ ꯏꯕꯨꯡꯉꯣ ꯐꯅꯗꯤ ꯀꯨꯏꯔꯦ ꯑꯩꯈꯣꯏꯅ ꯂꯦꯞꯂꯤꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯛꯂꯛꯇꯦ ꯃꯣꯏ ꯊꯣꯛꯂꯛꯑꯔꯣꯏ ꯍꯥꯏꯕ꯭ꯔꯣ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯒꯥꯔꯤ ꯊꯥꯡꯒꯠꯇꯨꯅ ꯄꯨꯡ ꯌꯦꯡꯉꯤ ꯄꯨꯡꯗꯤ 4:30 ꯍꯦꯟꯖꯤꯟꯈ꯭ꯔꯦꯅꯤ ꯑꯩ ꯂꯥꯏꯟ ꯑꯝꯇ ꯂꯧꯅꯒꯦꯀꯣ ꯍꯣꯏ ꯑꯩ ꯋꯥꯔꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯩ ꯍꯩꯅꯗꯕꯁꯦ ꯃꯤ ꯉꯥꯏꯕꯅꯤ ꯃꯤ ꯉꯥꯏꯗꯣꯏ ꯁꯔꯨꯛ ꯑꯩ ꯇꯨꯝꯃꯒ ꯂꯩꯖꯔꯨꯒꯦ ꯑꯁ ꯃꯤꯕꯨ ꯉꯥꯏꯅꯤꯡꯕ ꯀꯅꯥ ꯂꯩꯒꯦ ꯃꯤ ꯂꯣꯏꯅ ꯉꯥꯏꯕ ꯇꯟꯕꯅꯤ ꯊꯕꯛ ꯂꯩꯕꯩ ꯉꯥꯏꯗ ꯌꯥꯗꯕꯩ ꯉꯥꯏꯔꯤꯕꯅꯤ ꯇꯟꯅ ꯀꯣꯜꯗꯣ ꯁꯠ ꯇꯧꯔꯣ ꯄꯥꯔꯦꯝꯕ ꯃꯈꯣꯏꯅ ꯉꯥꯏꯔꯤꯕ ꯃꯤ ꯑꯗꯨꯗ ꯀꯣꯜ ꯇꯧꯏ ꯑꯃꯗꯨꯁꯨ ꯔꯤꯡ ꯈꯔ ꯆꯠꯄꯒ ꯑꯗꯨꯝ ꯄꯥꯏꯈꯠꯂꯛꯏ ꯍꯜꯂꯣ ꯂꯥꯛꯑꯦ ꯉꯥꯏꯍꯥꯛ ꯂꯩ ꯑꯃꯨꯛ ꯌꯧꯔꯛꯑꯅꯤ ꯍꯥꯏꯔꯒ ꯀꯣꯜꯗꯣ ꯀꯛꯈ꯭ꯔꯦ ꯄꯥꯔꯦꯝꯕꯅꯒ ꯋꯥꯒ ꯉꯥꯡꯕ ꯅꯪꯍꯧꯕ ꯖꯥꯠ ꯅꯠꯇꯦ ꯑꯁ ꯀꯛꯈ꯭ꯔꯦꯅꯦ ꯀꯩ ꯍꯥꯏꯔꯛꯑꯒꯦ ꯏꯕꯣ ꯂꯥꯛꯑꯦ ꯉꯥꯏꯔꯝꯃꯣꯏ ꯀꯨꯏꯔꯦ ꯉꯥꯏꯔꯛꯏꯁꯦ ꯁꯨꯡꯂꯥꯛ ꯍꯦꯛ ꯂꯥꯛꯇꯦ ꯉꯥꯏꯕꯩ ꯋꯥꯕ ꯈꯪꯗꯕ ꯃꯤ ꯃꯥꯜꯂꯦ ꯃꯥꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯈꯪꯅꯤ ꯃꯥ ꯍꯥꯏꯅꯔꯤꯉꯩ ꯃꯅꯤꯡꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯁꯥꯔ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯔꯒ ꯆꯦ ꯃꯌꯣꯝ ꯑꯃ ꯄꯤꯁꯤꯜꯂꯛꯏ ꯁꯤꯗ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ ꯏꯕꯤꯗꯦꯟꯁ ꯈꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯐꯕꯒꯤꯗꯃꯛꯇꯤ ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯖꯒꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯊꯣꯛꯂꯛꯄ ꯈꯔ ꯊꯦꯡꯈꯤꯕꯗꯣ ꯁꯥꯎꯕꯤꯕ ꯌꯥꯗꯦ ꯁꯥꯔ ꯁꯥꯎꯗꯦ ꯀꯩꯁꯨ ꯈꯟꯗꯦ ꯊꯕꯛꯁꯦ ꯁꯛꯁꯦꯁ ꯑꯣꯏꯅ ꯇꯧꯕꯤꯔꯛꯄꯒꯤ ꯑꯗꯣꯝꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯔꯒꯦ ꯄꯥꯔꯦꯝꯕ ꯍꯤꯌꯥꯏꯅꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯤꯌꯥꯏ ꯆꯠꯁꯤ ꯂꯥꯎ ꯍꯣꯏ ꯄꯥꯔꯦꯝꯕꯒꯤ ꯃꯅꯤꯡꯗ ꯍꯤꯌꯥꯏꯅꯨꯁꯨ ꯇꯣꯡꯈꯠꯂꯤ ꯆꯟ ꯌꯥꯔꯕꯣ ꯑꯧ ꯌꯥꯔꯦ ꯏꯕꯨꯡ ꯑꯅꯤꯗꯣ ꯒꯥꯔꯤ ꯊꯧꯗꯨꯅ ꯍꯤꯌꯥꯏꯅꯨ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯄ꯭ꯔꯦꯃꯤ ꯃꯆꯥꯕꯨ ꯀꯧꯕ ꯂꯥꯛꯏ ꯊꯣꯏꯕꯤ ꯌꯥꯏꯐꯕꯤ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯃꯥꯅ ꯀꯧꯔꯛꯄꯗꯨ ꯇꯥꯕꯗ ꯃꯥꯁꯨ ꯈꯨꯝꯂꯛꯏ ꯀꯩ ꯍꯥꯏꯒꯦ ꯃꯃꯥ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯑꯃꯨꯛ ꯄꯥꯔꯣ ꯆꯥꯛ ꯊꯤꯔꯝꯃꯕꯣ ꯃꯃꯥ ꯊꯤꯔꯝꯃꯤ ꯅꯪ ꯕꯕꯥꯗꯤ ꯉꯥꯏꯍꯧꯔꯕꯅꯤ ꯁꯤ ꯑꯃꯇ ꯈꯨꯝꯖꯤꯜꯂꯝꯈꯤꯒꯦ ꯑꯗꯨꯒ ꯂꯥꯛꯑꯒꯦ ꯂꯥꯛꯑꯣ ꯌꯥꯏꯐꯕꯤ ꯂꯥꯏꯔꯤꯛꯇꯨ ꯅꯤꯡꯊꯤꯅ ꯈꯨꯝꯖꯤꯜꯂꯝꯗꯨꯅ ꯀꯤꯆꯟꯗ ꯀꯨꯝꯂꯛꯏ ꯕꯤꯔꯥ ꯃꯆꯥꯕꯨ ꯎꯕꯗ ꯀꯧꯔꯛꯏ ꯊꯣꯏꯕꯤ ꯂꯥꯛꯑꯣ ꯕꯕꯥꯒꯤ ꯅꯥꯀꯟꯁꯤꯗ ꯐꯝꯃꯨ ꯍꯣꯏ ꯕꯕꯥ ꯌꯥꯏꯐꯕꯤꯁꯨ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ ꯅꯪꯕꯨ ꯔꯤꯚꯤꯖꯟ ꯀꯌꯥꯝ ꯆꯠꯄ ꯂꯣꯏꯔꯒꯦ ꯑꯌꯥꯝꯕꯅ ꯂꯣꯏꯁꯤꯜꯂꯛꯑꯦꯗ ꯕꯕꯥ ꯐꯔꯦ ꯑꯗꯣ ꯅꯪ ꯍꯣꯁꯇꯦꯜꯗ ꯂꯩꯕꯩ ꯃꯇꯥꯡꯗꯤ ꯀꯔꯤ ꯈꯜꯂꯤꯕ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯨꯅꯦ ꯕꯕꯥꯗ
ꯕꯕꯥ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯂꯩꯇ꯭ꯔꯁꯨ ꯌꯥꯔꯦ ꯑꯗꯣ ꯁꯅꯥꯊꯣꯏ ꯑꯣꯏꯅ ꯄꯨꯟꯅ ꯂꯩꯁꯤ ꯍꯥꯏꯕꯁꯤꯗꯤ ꯂꯩꯁꯤꯔꯥꯅ ꯑꯃꯨꯛ ꯈꯜꯂꯤ ꯄ꯭ꯔꯦꯃꯤꯅ ꯂꯩꯃꯤꯟꯅꯔꯣꯗꯅ ꯊꯣꯏꯕꯤꯌꯥ ꯍꯧꯖꯤꯛ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯐꯪꯂꯤꯕ ꯅꯨꯡꯉꯥꯏꯕꯁꯤꯒ ꯍꯌꯦꯡꯋꯥꯏ ꯀꯣꯂꯦꯖꯇ ꯐꯪꯕꯒꯅꯦ ꯀꯩꯁꯨ ꯃꯥꯟꯅꯔꯛꯑꯣꯏ ꯃꯇꯝꯁꯤꯗ ꯐꯪꯂꯤꯕ ꯅꯨꯡꯉꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯧꯍꯧꯒꯗꯕꯅꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡꯅꯦ ꯁꯔꯨꯛ ꯌꯥꯍꯧꯒꯗꯕꯅꯤ ꯍꯣꯁꯇꯦꯜ ꯂꯥꯏꯐꯅ ꯀꯔꯝ ꯇꯧꯏ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯍꯧꯕ ꯌꯥꯏ ꯃꯃꯥꯒꯤ ꯋꯥꯗꯤꯅꯦ ꯂꯥꯏꯐꯁꯦ ꯐꯨꯜꯗ ꯏꯟꯖꯣꯏ ꯇꯧꯊꯣꯛꯑꯣ ꯁꯤꯗ ꯂꯩꯔꯤ ꯍꯌꯦꯡꯋꯥꯏ ꯑꯍꯜ ꯑꯣꯏꯔꯒꯅꯦ ꯍꯧꯖꯤꯛꯀꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯦ ꯑꯣꯏꯒꯦ ꯐꯪꯄꯣꯠꯇꯦꯀꯣ ꯅꯃꯥꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯃꯤ ꯊꯣꯏꯕꯤ ꯄꯨꯟꯁꯤ ꯍꯥꯏꯁꯤꯗꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯣꯃꯣ ꯅꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯊꯣꯏꯕꯤꯌꯥ ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯎꯗ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯣꯃꯣ ꯅꯣꯛꯅꯕ ꯍꯣꯠꯅꯕ ꯉꯝꯂꯕꯗꯤ ꯄꯨꯟꯁꯤꯗꯣ ꯅꯨꯡꯉꯥꯏꯅ ꯂꯦꯟꯕ ꯉꯝꯃꯦꯅ ꯇꯥꯛꯂꯤꯕꯅꯤ ꯆꯨꯝꯃꯤ ꯕꯕꯥ ꯑꯩꯁꯨ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯀꯩꯗꯧꯉꯩꯗ ꯆꯪꯕ ꯍꯧꯅꯤ ꯍꯥꯏꯒꯦꯅꯦ ꯃꯣꯏꯕꯣ ꯋꯦꯗꯅꯁꯗꯦꯗꯩ ꯍꯧꯅꯤ ꯍꯥꯏꯌꯦ ꯕꯕꯥ ꯑꯣ ꯍꯥꯏ ꯃꯃꯥ ꯅꯆꯥꯅꯨꯄꯤꯒ ꯆꯠꯃꯤꯟꯅꯔꯒꯅꯦ ꯃꯥꯒꯤ ꯍꯣꯁꯇꯦꯜꯗ ꯄꯨꯕ ꯌꯥꯕ ꯀꯔꯤ ꯀꯔꯤꯅꯣ ꯂꯩꯃꯤꯟꯅꯔꯨꯆꯣꯀꯣ ꯍꯣꯏ ꯍꯣꯏ ꯂꯩꯔꯣ ꯀꯣꯏꯆꯥ ꯊꯣꯏꯕꯤꯌꯥ ꯍꯣꯏ ꯕꯕꯥ ꯐꯔꯦ ꯆꯥꯊꯣꯛꯑꯣ ꯅꯤꯡꯊꯤꯅ ꯆꯥꯔꯣ ꯍꯟꯗꯛ 12 ꯊꯥꯒꯗꯧꯔꯤꯕ ꯃꯈꯣꯏ ꯂꯣꯏꯅ ꯍꯣꯁꯇꯦꯜꯗ ꯂꯩꯕꯅ ꯌꯥꯅꯔꯤ ꯑꯗꯨꯕꯨ ꯃꯥꯂꯦꯝꯗꯤ ꯍꯤꯌꯥꯏꯅꯨꯒꯤ ꯈꯟꯕꯗ ꯍꯣꯁꯇꯦꯜꯗꯒ ꯂꯩꯅꯤꯡꯕ ꯄꯣꯛꯇ꯭ꯔꯤ ꯉꯁꯥꯏ ꯎꯈꯤꯕ ꯁꯛꯇꯝꯗꯣ ꯑꯗꯨꯝ ꯎꯗꯨꯅ ꯂꯩꯔꯤ ꯅꯤꯡꯁꯤꯡꯂꯒ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄ ꯍꯦꯜꯂꯤ ꯍꯧꯖꯤꯛꯁꯨ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯍꯤꯌꯥꯏꯅꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯇꯥꯎꯔꯤ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯌꯥꯝꯅ ꯃꯥꯂꯦꯝꯕꯨ ꯊꯦꯝꯗꯨꯅ ꯍꯣꯁꯇꯦꯜꯗ ꯂꯩꯍꯟꯅꯕ ꯍꯣꯠꯅꯔꯤ ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯕꯗꯤ ꯃꯥꯂꯦꯝꯁꯤ ꯂꯥꯏꯔꯤꯛꯇ ꯅꯥꯆꯪꯉꯔꯣꯏ ꯈꯪꯉꯤ ꯃꯃꯥꯇꯣꯟꯅ ꯑꯦꯛꯖꯥꯝ ꯃꯌꯥꯅꯤ ꯀꯥꯏꯅ ꯅꯤꯡꯊꯤꯅ ꯇꯧꯕꯤꯔꯣꯏ ꯍꯥꯏꯕꯁꯨ ꯈꯪꯉꯤ ꯑꯗꯒꯤ ꯍꯟꯗꯛꯁꯤ ꯍꯤꯌꯥꯏꯒꯤ ꯋꯥꯈꯜꯗ ꯃꯥꯂꯦꯝ ꯐꯖꯅ ꯉꯥꯎꯔꯤ ꯑꯇꯩ ꯀꯅꯥꯅ ꯈꯪꯗ꯭ꯔꯕꯁꯨ ꯇꯣꯏꯅ ꯅꯛꯅꯔꯤꯕ ꯃꯔꯨꯞ ꯑꯅꯤꯁꯤꯅꯗꯤ ꯈꯪꯉꯤ ꯃꯈꯣꯏ ꯑꯅꯤꯅ ꯀꯟꯅ ꯇꯛꯃꯟꯕꯗꯒꯤ ꯃꯥꯂꯦꯝꯁꯨ ꯍꯣꯁꯇꯦꯜꯗ ꯂꯩꯕꯗꯤ ꯌꯥꯔꯦ ꯑꯊꯣꯏꯕꯅ ꯅꯥꯎꯇꯣꯟ ꯑꯃꯗꯣ ꯐꯖꯅ ꯉꯥꯎꯔꯤ ꯆꯤꯆꯦꯗꯨꯒꯤ ꯋꯥꯈꯜꯗ ꯍꯣꯏꯅꯤ ꯅꯨꯄꯥ ꯌꯥꯝ ꯊꯨꯅ ꯂꯨꯞꯈꯤꯗ꯭ꯔꯣ ꯑꯩꯈꯣꯏꯗ ꯍꯥꯏꯗꯣꯛꯇꯕꯤꯗ ꯇꯧꯔꯤꯌꯦ ꯃꯥꯏꯗꯨ ꯌꯥꯝ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯕꯩ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯎꯔꯕꯁꯤꯗ ꯍꯣꯏꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯀꯩꯗꯧꯁꯦ ꯍꯥꯏꯔꯤꯅꯣ ꯑꯩꯁꯨ ꯈꯪꯗꯦꯅꯦ ꯑꯗꯨꯅꯕꯨ ꯅꯪꯒ ꯈꯟꯅꯔꯤꯁꯤꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯆꯤꯆꯦꯗꯨꯗ ꯐꯖꯅ ꯍꯥꯏꯔꯁꯤ ꯃꯇꯝ ꯈꯔ ꯑꯣꯠꯁꯦꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯧꯔꯒ ꯑꯣꯠꯂꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅꯅꯦ ꯋꯥꯅ ꯍꯣꯠꯅꯔꯒ ꯆꯤꯆꯦꯗꯨꯅ ꯏꯔꯦꯟꯖꯅ ꯍꯥꯏꯗꯣꯔꯛꯑꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯣꯞꯀꯅꯤꯕ ꯌꯥꯏ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯆꯤꯆꯦꯗꯨꯗ ꯀꯣꯜ ꯇꯧꯒꯦ ꯄꯥꯏꯌꯨꯀꯣ ꯑꯣꯀꯦ ꯑꯊꯣꯏꯕ ꯍꯤꯌꯥꯏꯅꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯍꯜꯂꯣ ꯑꯊꯣꯏꯕ ꯆꯦ ꯊꯕꯛ ꯆꯤꯟꯕ꯭ꯔꯣ ꯆꯤꯟꯗꯤꯌꯦ ꯅꯨꯃꯤꯗꯥꯡꯁꯤꯗꯕꯨ ꯀꯥꯏꯗꯩ ꯊꯕꯛꯅꯣꯗ ꯑꯊꯣꯏꯕ ꯍꯧꯖꯤꯛ ꯇꯨꯝꯗꯧꯕ ꯈꯛ ꯉꯥꯏꯔꯕꯅꯤ ꯑꯣ ꯑꯗꯨ ꯆꯦ ꯀꯩꯅꯣꯝꯇ ꯇꯥꯟꯅꯁꯦꯅ ꯇꯧꯔꯛꯄꯅꯤ ꯐꯣꯟꯁꯦ ꯍꯣꯏꯅꯦ ꯇꯥꯟꯅꯊꯣꯛꯑꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯑꯗꯨꯝ ꯍꯥꯏꯔꯧꯅꯦ ꯑꯗꯨꯕꯨ ꯆꯦ ꯃꯥꯂꯦꯝꯗꯣ ꯃꯥꯂꯦꯝ ꯀꯩꯗꯧꯔꯒꯦ ꯃꯥꯅꯁꯨ ꯆꯤꯆꯦꯁꯦ ꯄꯥꯝꯃꯛꯑꯕ ꯃꯥꯜꯂꯦꯕ ꯍꯧꯖꯤꯛꯁꯦ ꯃꯃꯥꯏ ꯃꯃꯤꯠꯇ ꯆꯤꯆꯦ ꯈꯛꯇꯅꯤ ꯎꯔꯤꯁꯤ ꯊꯕꯛ ꯑꯃ ꯆꯠꯂꯁꯨ ꯆꯤꯆꯦ ꯑꯃ ꯇꯧꯔꯁꯨ ꯆꯤꯆꯦꯒꯤ ꯃꯔꯝꯗꯇ ꯍꯪꯉꯦꯕ ꯉꯔꯥꯡꯁꯨ ꯆꯦꯅ ꯅꯨꯄꯥ ꯑꯃꯒ ꯆꯠꯈꯤꯕꯗꯣ ꯃꯥ ꯎꯍꯧꯕꯅꯤ ꯑꯗꯩ ꯃꯥꯗꯣ ꯁꯨꯛꯈ꯭ꯔꯕꯅꯦꯕ ꯀꯝ ꯀꯥꯟꯒꯤꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯕꯨ ꯅꯨꯄꯥꯒ ꯆꯠꯃꯤꯟꯅꯔꯤꯕ ꯅꯨꯡꯊꯤꯜꯗꯅꯤ ꯂꯝꯈꯥꯏꯗ ꯎꯕꯅꯤ ꯑꯣ ꯅꯤꯡꯁꯤꯡꯉꯦ ꯕꯦꯡꯒꯤ ꯊꯕꯛ ꯆꯠꯄꯅꯤ SBI ꯕꯦꯡꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯃꯦꯅꯦꯖꯔ ꯑꯣꯏꯅ ꯄꯨꯕꯅꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯔꯨꯆꯣꯅ ꯆꯠꯂꯨꯕꯅꯤ ꯃꯥꯅ ꯀꯩ ꯍꯥꯏꯒꯦ ꯂꯥꯟꯅ ꯈꯟꯈ꯭ꯔꯕꯣ ꯈꯟꯈ꯭ꯔꯦ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥ ꯀꯣꯏꯈ꯭ꯔꯦ ꯀꯥꯏꯅ ꯏꯁꯧ ꯇꯧꯈꯤꯕꯅꯤ ꯑꯣ ꯑꯩꯗꯤ ꯎꯅꯕ ꯅꯠꯇꯦ ꯊꯕꯛ ꯆꯠꯄꯅꯤ ꯀꯃꯥꯏ ꯁꯦꯡꯗꯣꯛꯀꯅꯤ ꯑꯗꯨꯗꯤ ꯆꯦ ꯍꯧꯖꯤꯛ ꯁꯦꯡꯗꯣꯛꯈꯤꯅꯨ ꯀꯣꯟꯅ ꯁꯦꯡꯗꯣꯛꯁꯦꯕ ꯀꯩꯅꯣꯝꯇꯒ ꯍꯥꯏꯈꯤꯒꯦ ꯆꯦ ꯌꯥꯒꯗ꯭ꯔꯣ ꯀꯩꯅꯣ ꯍꯥꯏꯌꯨꯅꯦ ꯃꯥꯂꯦꯝꯅ ꯆꯦ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅꯗꯤ ꯈꯪꯉꯤ ꯑꯗꯨ ꯃꯁꯥꯅ ꯍꯥꯏꯗꯣꯛꯇ꯭ꯔꯤ ꯂꯣꯠꯁꯤꯜꯂꯤꯕ ꯋꯥꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯥꯡꯗ ꯐꯣꯡꯍꯟꯅꯕ ꯊꯕꯛ ꯑꯃ ꯇꯧꯁꯤꯔꯥꯅ ꯈꯜꯂꯤꯕ ꯀꯩ ꯊꯕꯛꯅꯣ ꯍꯥꯏꯁꯦ ꯃꯥꯒ ꯑꯩꯈꯣꯏꯒ ꯂꯥꯛꯄ ꯃꯇꯝꯗ ꯆꯦꯅ ꯅꯨꯄꯥ ꯑꯃꯒ ꯍꯦꯛ ꯆꯠꯃꯤꯟꯅꯧ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯟꯅꯕꯒꯤ ꯃꯑꯣꯡꯗ ꯇꯧꯁꯤꯜꯂꯛꯎ ꯃꯔꯣꯜ ꯆꯨꯝꯍꯟꯒꯦ ꯅꯨꯄꯥꯁꯦ ꯑꯗꯣ ꯑꯦꯛꯖꯥꯝ ꯃꯌꯥꯁꯤꯗ ꯅꯨꯡꯉꯥꯏꯔꯣꯏꯗ ꯑꯉꯥꯡꯗꯣ ꯑꯃꯨꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯗꯗꯅ ꯂꯥꯏꯔꯤꯛꯇ ꯁꯣꯏꯔꯛꯀꯅꯤ ꯆꯦ ꯀꯩꯁꯨ ꯁꯣꯏꯔꯣꯏ ꯑꯗꯨꯒꯤꯁꯨ ꯄ꯭ꯂꯥꯟ ꯇꯧꯔꯛꯑꯒꯦꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯁꯤ ꯈꯛ ꯇꯧꯕꯤꯔꯛꯎ ꯍꯣꯏ
ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯆꯦꯒꯤꯁꯨ ꯀꯥꯟꯅꯕ ꯃꯔꯨꯞꯀꯤꯁꯨ ꯀꯥꯟꯅꯅꯕ ꯈꯜꯂꯒ ꯍꯥꯏꯔꯤꯕꯅꯤꯀꯣ ꯆꯦ ꯌꯥꯕꯤꯌꯨꯀꯣ ꯍꯤꯌꯥꯏꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯐꯔꯦꯅꯦ ꯅꯣꯏꯅ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯔꯒꯦ ꯑꯗꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯎꯠꯄꯁꯦ ꯑꯩ ꯉꯝꯃꯣꯏꯀꯣ ꯑꯉꯥꯡꯗꯣ ꯌꯥꯝ ꯋꯥꯍꯟꯕ ꯑꯩ ꯄꯥꯝꯗꯦꯕ ꯍꯣꯏꯗ ꯆꯦ ꯑꯩꯈꯣꯏꯁꯨ ꯃꯔꯨꯞꯅ ꯋꯥꯕꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯒꯦꯀꯣ ꯅꯣꯏꯅ ꯇꯧꯔꯝꯗꯥꯏꯗ ꯑꯩꯉꯣꯟꯗ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃ ꯄꯤꯁꯜꯂꯛꯎꯀꯣ ꯍꯣꯏ ꯆꯦ ꯑꯁꯨꯝꯅ ꯀꯣꯜꯗꯣ ꯊꯝꯅꯈ꯭ꯔꯦ